I giving awam detention. Peace and Protection Committee support Phayeng and we can't count on a whole kiba land. Cookie Amazon might take a marata so we ram talk about the Maramore Kanda. How keep say 2023 May Tang whom the year which Shangiba Duma Committee Market President Asia. Duga in a sea of Quingy Phayeng upon Meira paibi upon Bolu Masu Peace and Protection Committee support Phayeng when a Sicilian protest of Jariba policy. Narang can't count on the little white Paygi. Adom dagi lakba narco terrorist cookie singna konja kulda attack tawbaduda konja kulge praja singna halaga amuka moi village volunteer singna halaga ka pada moi cookie narco terrorist singa du tasengna khara soe khara so pan yaure asok apan ba singa du tasengna ekhoi gi praja sing praja da ekhoi gi tambak tale riba praja section amsu elohumi singa pemda bagi kholau haibadi ikang kangu tu ngai yamda telba matamda megi tang taraw do pharaga tukiba ekhoi konja khulgi praja ahum taruk nupa taruk to ekhoi sa ka padona ka ga miyam da thamoida matik sentiment oringi talak sida adugumba ekhoi narco terroristing adu support to boina central forcing ngak chelaga amsu moigi ambulance purga lakpudo bazar gi khosaw ra praja singna hariba pot adu ta singna protest toy maramde thamoi shot yaning de habadu ekhoi ngasi phamjari ba sit protest tawjari ba si ekhoi sakpa Phayeng apunba nupirup amasung Peace and Protection Committee gi mai gi akan momong da khoi condemn tawjai aduga aikoina condemn tawriba pot asi praja gi apamba gi mot khangda bi da praja sing sina amuk ihau lakpa gi apamba adugumba ihau tawning ba gumba ma gamena tawriba pot asi khoi taseng yaning de maram di kari maram gi no hatar gi taseng na moidu narco terrorist ni aduga hariba pot adu taseng na 100% ngak chelaga moisi micham amani praja amani haiba target di aikoi konoda kari akhoi kosim amasung kolen gi marak tu da thokiba thodok thokiba aduda praja sing akhoi misam ne haibadu de akhoi tasengna layeng da akhoi gi manipur gi achawsang akhoi manipur gi makok thongbo riba cm iban cm bawba da masana chalaga anaba du layeng uri aduda akhoi praja section dagi asawba natraga pen da nokno leiteba adubu hawjik tawriba pot asi tasengna narco terrorism abu India government amasung manipur state government na koi da amasung hakteng na makhoi support tawe habisi tasengna ko Peace and Protection Committee amasung apunba mai Phayeng gi meira paibi lup tagi tasengna yaring de haba pot asi tobigo no haba pot simane aduga irang si thok tngi mamang da thok tna bagi damak da sarkar gi magai dagi su tasengna siuma pot ama irang si lakadore habi gi pot adu di tasengna sarkar na sumadu section thorang lobi ga dabani maram di praja section da oina tasina ba gumba adugumba pot ama yam tatna tawi hauji hauji lai riba pot asi sarkar singa se aduna siumba pot asi akhoi tasengna irang hauning bagi haubna te tawaning da pot adu tawrak pudu dagi tasengna akhoi irang ji pamda na tangai padana thodok asi thokune habisni aduga akhoi state forcing jo tangai padana moidu mo tu control tawna bagi da makta mo tu control tawna bagi da makta smoke pong kap ambo be aduga praja section be just akhoi ana leyeng sangam am smoke pong kap selaga tobodu so thamoi sona nungaite adu moi so tawda ya da bagi tawbudi orambe ai adu orgo so ana leyeng sangam da adumena kapi ba musu mayam praja section adubu tasengna lan ba miyeng am unana bagi da makta section tobodu di thamoi sona nungaite habise akhoi aduna matung tarak pada makata na sidigi makata bada hena siumba pop hamama lakpa targa di ngasi sangchili ba khongjang asigi hena chawba khongjang ama sangchila kani misimina hena thorkani habi wapamji thamjage habi wapamji ne koina thamjari ahan bada ai mi sina aphuilu haina kaubne ereng de gini aise adu ngasi akhoi phamli basina ereng ne singkhong ne Phayeng ne akhoi asida lairiba makai no pi sing yam la phambane akhoi na phambase karigira haraga naha akhoi kharang wa phaida thokkiba thodok to akhoi pen da badi akhoi mayam pulnaga hauji su mu phambane haibadi kariro haraga akhoi ereng akhoi nanga gi mi siba matam da kari su sarkar na su yengsim bide aduga akhoi mi sire haiba matam da kari tawbra haraga akhoi mara pabi yam na su yaroi haina haibane adu oirasu sarkar da kari su yengbide aduga mi si khiba su asida laye haiba su police kaya sipai kaya sangla e thiba phangde haye aduga akhoi nanga singa pha kiba mi tara mari adu su harau na akhoi nanga singde thadok kibani adu oirasu akhoi da thadok la se haire thadok pa matam da kram haina haibra haraga akhoi na hek thadok pa loiba matam da noina saru sarang loina makak le haraga makok su yaw de haye makong su leite haye
ꯃꯈꯣꯏ ꯊꯤꯐꯝ ꯈꯪꯗꯕꯒꯤ ꯐꯤꯔꯣꯟꯗꯒꯤ ꯈꯪꯉꯦ ꯍꯥꯏꯌꯦ ꯀꯛꯊꯣꯛꯂꯤꯕ ꯁꯥꯒꯨꯝꯅ ꯉꯥꯒꯨꯝꯅ ꯀꯛꯄꯤꯔꯦ ꯍꯥꯏꯌꯦ ꯑꯗꯨ ꯀꯛꯊꯣꯛꯂꯤꯕ ꯏꯟꯁꯥꯡꯗꯨꯁꯨ ꯊꯣꯡꯂꯒ ꯄꯤꯖꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯅꯥꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯔꯣꯟꯔ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯀꯨꯀꯤꯁꯦ ꯁꯥꯒ ꯉꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯁꯥꯒꯨꯝꯅ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯄꯦꯟꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯏꯃꯥ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯀꯛꯂꯒ ꯊꯣꯡꯂꯒ ꯆꯥꯏꯌꯦ ꯑꯗꯨꯒ ꯀꯛꯄꯤꯌꯦ ꯍꯥꯏꯕꯁꯦ ꯁꯨꯛꯇꯥ ꯇꯥꯗꯦ ꯍꯣꯏ ꯅꯈꯣꯏ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯣꯛꯂꯦ ꯍꯥꯏꯔꯒ ꯁꯤꯄꯥꯏ ꯃꯌꯥꯝ ꯀꯥꯞꯅꯧ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯇꯧ ꯀꯔꯤꯁꯨ ꯅꯠꯇꯕ ꯈꯨꯟꯗ ꯅꯨꯄꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯈꯨꯟꯗ ꯊꯕꯛ ꯊꯣꯛꯄ ꯃꯇꯝꯗ ꯄꯪꯐꯥꯗ ꯐꯥꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯕꯨ ꯐꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯕ ꯌꯥꯕ ꯊꯛꯄ ꯌꯥꯕ ꯃꯄꯥꯟ ꯊꯣꯛꯅꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯊꯤꯟꯕꯤꯌꯦ ꯑꯗꯨꯒ ꯐꯖꯅ ꯏꯔꯨꯊꯣꯛꯄꯤꯌꯦ ꯑꯩꯈꯣꯏꯅ ꯌꯦꯟꯁꯥ ꯊꯣꯡꯕꯤꯗꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯔꯒ ꯄꯤꯊꯛꯔꯒ ꯇꯧꯋꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯃꯈꯣꯡ ꯃꯃꯤꯠꯁꯨ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯔꯁꯨ ꯊꯣꯛꯀꯅꯨ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯒ ꯍꯦꯛ ꯍꯜꯂꯛꯄꯗ ꯉꯥꯏꯍꯥꯛꯇꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯇꯥꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯍꯥꯏꯌꯦ ꯃꯤꯠꯇꯨ ꯑꯗꯨꯝ ꯈꯨꯝꯖꯤꯟꯕꯤꯌꯦ ꯍꯥꯏꯌꯦ ꯃꯤꯠ ꯈꯨꯝꯖꯤꯟ naga taruk tamthina hat kiba kuki terrorist sing naga taruk